ꯈꯪꯗꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤꯁꯦ ꯅꯪꯉꯣꯟꯗ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯐꯪꯗꯕꯒꯤ ꯅꯪ ꯌꯨꯝꯒ ꯊꯤꯕ ꯂꯥꯛꯏꯁꯤꯅꯦ ꯑꯩꯅ ꯁꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯁꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯩ ꯅꯪ ꯎꯗ꯭ꯔꯗꯤꯀꯣ ꯂꯩꯕ ꯉꯝꯗꯦ ꯑꯩꯁꯨꯅꯤꯅꯦ ꯏꯇꯥꯎ ꯎꯗꯗꯤ ꯂꯩꯕ ꯉꯝꯗꯦꯅꯦ ꯏꯇꯥꯎ ꯑꯗꯨꯅꯤ ꯏꯇꯥꯎ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯏꯇꯥꯎ ꯏꯇꯥꯎ 이반이기 마룹세 부치치 뽀탐시고 시드리고 까이나루시고 야 윈도우 자르지다 뭐 자르시네 ꯈꯪꯒꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯍꯤꯡꯒꯣꯟꯁꯦ ꯁꯨꯝ ꯀꯣꯏꯕꯗ ꯂꯩꯁꯥꯕꯤꯒ ꯑꯃꯠꯇ ꯀꯣꯏꯕ ꯐꯪꯗ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯏꯟꯖꯥꯡ ꯅꯥꯄꯤꯒꯤ ꯁꯛꯇꯝ ꯎꯕꯗ ꯂꯩꯁꯥꯕꯤꯒꯤ ꯁꯛꯇꯝꯒꯁꯦ ꯀꯥꯎꯈ꯭ꯔꯦꯅꯦ ꯐꯅꯗꯤ ꯀꯨꯏꯔꯦꯁꯦ ꯕꯣꯅꯤꯗꯨꯁꯨ ꯎꯅꯗꯕ ꯇꯧꯔꯛꯅꯤ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯃꯔꯨꯞꯀꯁꯨ ꯎꯅꯕꯁꯨ ꯐꯪꯗ꯭ꯔꯦ ꯃꯥꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯅꯤꯡꯖꯪꯉꯤ ꯎꯅꯅꯤꯡꯉꯤ ꯇꯧꯔꯤꯁꯦ ꯉꯁꯤ ꯆꯪꯕꯗꯤ ꯆꯠꯂꯨ ꯇꯥꯔꯦ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯁꯤꯠꯁꯤꯗꯤ ꯉꯁꯤꯗꯤ ꯏꯇꯥꯎꯒ ꯎꯅ ꯇꯥꯔꯦ ꯅꯣꯡꯃꯇꯪ ꯎꯅꯗꯕꯗ ꯏꯇꯥꯎꯗꯣ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯃꯥꯕꯨ ꯀꯃꯥꯏꯅ ꯇꯧꯔꯅꯤ ꯀꯩꯗꯧꯔꯝꯗꯣꯏꯖꯥꯠꯅꯣ ꯈꯪꯗꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯀꯩ ꯑꯐꯕ ꯄꯥꯎ ꯂꯩꯒꯦ ꯁꯤꯗꯗꯤ ꯅꯠꯇꯦ ꯁꯣꯝꯗ ꯀꯨꯝꯁꯤꯔꯣ ꯀꯔꯤ ꯄꯥꯎ ꯂꯩꯔꯤ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯅ ꯏꯝꯐꯥꯜ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯊꯥꯕꯗ ꯑꯗꯨ ꯈꯜꯂꯤꯅꯦ ꯏꯇꯥꯎ ꯑꯁ ꯏꯇꯥꯎ ꯑꯩ ꯍꯌꯦꯡ ꯆꯠꯂꯅꯤ ꯏꯇꯥꯎ ꯍꯌꯦꯡꯗꯒꯤ ꯆꯠꯇꯧꯕ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏꯁꯦ ꯎꯅꯕ ꯐꯪꯉꯔꯣꯏꯀꯣ ꯑꯗꯨꯗꯤ ꯏꯇꯥꯎ ꯀꯩ ꯅꯨꯃꯤꯠꯇ ꯆꯠꯄ ꯇꯥꯔꯦ ꯍꯌꯦꯡꯒꯤ ꯒꯥꯔꯤꯗ ꯏꯇꯥꯎ ꯑꯩ ꯆꯠꯂꯅꯤ ꯃꯔꯨꯞ ꯑꯃꯈꯛꯇꯪ ꯂꯩꯔꯝꯕꯅꯤ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯀꯅꯥꯒ ꯂꯩꯒꯗꯣꯏꯅꯣ ꯀꯅꯥꯒ ꯁꯥꯟꯅꯃꯤꯟꯅꯒꯅꯤ ꯀꯅꯥꯒ ꯇꯤꯟꯅꯒꯅꯤ ꯇꯨꯝꯃꯁꯨ ꯇꯨꯝꯃꯤꯟꯅꯕ ꯆꯥꯔꯁꯨ ꯆꯥꯃꯤꯟꯅꯕ ꯂꯩꯔꯁꯨ ꯂꯩꯃꯤꯟꯅꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯅꯤ ꯈꯜꯂꯝꯕ ꯃꯔꯨꯞꯇꯨꯁꯨ ꯆꯠꯈ꯭ꯔꯦ ꯉꯁꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯑꯩꯕꯨ ꯀꯅꯥꯒ ꯂꯩꯒꯗꯣꯏꯅꯣ ꯉꯁꯤꯗꯤ ꯍꯤꯡꯒꯣꯜꯒꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯔꯣꯏ ꯆꯠꯂꯒꯦ ꯌꯨꯝꯗ ꯑꯣꯏꯅ ꯃꯔꯨꯞ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯃꯔꯨꯞ ꯑꯗꯣ ꯃꯔꯨꯞ ꯑꯩꯕꯨꯗꯤ ꯀꯥꯎꯈꯤꯅꯨꯀꯣ ꯃꯔꯛꯇ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯗ ꯂꯥꯎꯀꯣ ꯃꯔꯨꯞ ꯑꯩ ꯅꯪꯕꯨꯗꯤ ꯀꯥꯎꯕꯁꯨ ꯄꯨꯟꯁꯤꯒꯤ ꯅꯪ ꯑꯩꯕꯨꯗꯤ ꯀꯥꯎꯊꯣꯛꯀꯅꯨ ꯍꯣꯏꯗ ꯃꯔꯨꯞ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯅꯤ
ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯦ